tongan tongan Facebook account sing da thagalakpa post khara share tawjage posting asida video oina su yauri posting asida Sina Laimayum party da changjaraknaba haiba aduga Kukisingna Manipur police thtchiba amasung Robin mangang khairakpa na phongdokpa wafam khara mayamda share tawjage ahan bada maitai leima haina leiriba Facebook ki page asina thagalakpa video ga loina na caption da asumna irakli nupi bu lalon pot oina paisa lauraga yonbagi thabak satharambagi damak Social Kumar party na cherak pi khibani hiram sida chauna chenariba Sina Laimayum hairibi nupi asisu athubada changjaraknaba party na khangalakli haina video asiga loina na post tawrakli video asi loifau yengminasi aigi ning tanya mamagi ning ibenja babagi ning sida lekamna sinjin thano ai ahamada ai delida rembara thina balai tabagi sigi minu thonda unisex salon hangba dadani da ai pasa hangune adu da mana magi mamana bi delida Sina Laimayum ko ba malai bani mangondagi ni ko holo adu ga nang pasa lo haina sinada ai ga pau phona hale adu ga Sina Laimayum na ni sida aga ai num te gilpa lisintara lawjare adu matung ai gi ebi da post amathang ga chei aina adu da ai pesa ki da puja ge tha gi oina sinjage na thang ga jabadu da hojiki time pi amana message thare nang WhatsApp number loge ana hare da gi WhatsApp number lawraga message thar pa kana mana ang spa yaw ge ra hangi aina spa di yaw ning de mana adu di phare mai mana ba social ko ba amalai ma nang ga wai sanu mana nang gi mi wat na ba sila kani hayo na tanda social na ngona message thare ga social na hare ngona ni singi da nang ga hana punje adum hai adu daina ayo le tabo ko buji ma hana punle adu ga ngalaga ni sila kani na hayo ko man adu an to da na buji hata ba wala mi da kon thang ji ba ai yang ngai na bi ba ja da isali hana lo ja ai ni su ko ma ai ko man da gi ni ba gi ni na ra jen ma gi ni na sunita ai smaina sun sigi ni pising ko patal lam bi da kusan ba ma di pising ko pasa gi da makta patal lam bi da phongda ha ba da sen ba mi yo mane ai na nupi si thina jingai da ai na option na ron chu ko yom da la ba da India ai ba khoi de kitang sen ai ba ta be nupi ma thina ki ma ga thina ma tong pau su phong na ma tong da ma se ga mai le na ki ati ma tong da ma na ma tong khara le ga hai ba ta ni ase ma gi ma ma ne bi ni ron tina ba ni ma pa sa che le ko le ga de ki ma to sin bi ko pe na hai ba ni ma ma san bi lo mo ka gi na audagi aina ma se ai gi ma na ba khang na da no sing da pa lising mari manga ahum mari manga na hai ga sin di ba ni ma di anju bu ki da lai ba mingles ke pe han le ma du gi adu da hai mam da lai ba osis unisex salon da sala ga sen se sing da pat ba thok to ba da so mar scenario ba mi ni sana asi party sin dau sing na wa khan da han de ma chung da ngasi lam sta wa le hawai ba nahal sing adu suma pat ba lam bi sang da ba ma di ai ngon da ta ri ba da sa si ta da ba ai sa ri ma di asi sa gi ira gi ma chung ina party ni bi ba se ya tu sang ya na lo jai makha chatharakpada Robin mangang khorakpamgi post ama lakhotjage minai gidamakta India khakna tana P3B na lepcha sanu aikhoi gi e oiriba police force na aikhoi bu mateng pangbiyu yengnaba tumna hatke madu hek loibaga pharsi tawraga hatkera punsi chupa jela thamgera isana sign tawrena khanbiro miyamda laukthokchari haina makna share tawrikli atopa post amada amuk Robin mangang khairakpamna onthokna ikai jakreda state uniform setana punna changminnarasi aduga amukta loisinkresi mina karemnabasi khangba ngamde haina video ga loinana post tawrikli video sing adu loifau yengbiyo meite se loina han khrene lone nupa thone as mamai lai khrene gare loina ngai ba ware ne ei khoi oh police This is the first time you are wearing police uniform and coming to our area without shooting, okay? This is the first time. Maybe if you're, this is not acceptable, no?
Hey. Kinong le tabi. You are never coming Kukiland. You are never coming Kukiland. Kukiland hung event. ये मणिपुर नहीं है, ये कुकीलैंड हो गया। मणिपुर नहीं है ये, कुकीलैंड इंडिया। Yes. This is not Manipur. Wapas man ana. Kukiland da noi lagra di soi dana sigani. Noi khango hey commando sa. Khoi su Hello. Hello. Mấy đó rào cho mấy thầy ngân sẵn cho mẹ. Chân địa front line na nute hon tuni army hole CDO commando ho hong vin atingo vin ating do vin to he nong chi ta ve akinong le ta ve ji chu lei ki sim chu chandira lei ki sim pen chu su sit ding su tan ding agut ji ba chu chi a chung ku no hin to he atingo vin ating do vin to he kinong le ite bana hi piong ti dam wang ke na hi chitabe amuk kal lagun oi cha ga ni noi Bye bye. bolo tu tai nong chioi tain ai wangin nin ha lang le jan nang la khun hong kun ke me theo hin chang ting ka phai lang hu commando ho me ho tim set hen JCB yong anga ven mo he lut mo dik sadan ho ye jan nang len pi hong ti wang sei the pui chan dir front line Makha chatharakpada ningsing purel mangang haina leiriba Facebook user asina photo asida uriba asiga loina na mahana post tawrakli ba asi ekhogi cookie londa iramba adu translate tawraga kana Manipur londa translate tawraga irakpani cookie lon adudi mathakta leire cycle apan gari new maitai te khuwa yumnam khunau ne kaina tawraga sida leirije sina ekhogi cookie lon ne aduga si mahana hanturakli ba asi munna pabiyo Cycle manakta apikpa maitai khul yumnam khunau daini haijaba nupa ama changlakpada fare Assam Rifles ki thabak suba lakpani aikhoi customary rule gi matung inna tawkhre lakdoidabada laklabani na kakkhre aikhoi na masana khangadabani adui mathakta buffer zone masana makhona thona lakladi soidre haibasi ngasidi daw yai he haina makhoigi londa ire haire mahangna asi translation tawga irakpani adubu kuima khona udogi mangkhiba khotkhiba gi pawdi tade haire pawsi fake news oirangodaba mali adubu Kukisingna di samaina iraga thagali haiduna ni mahana mayamda khanghanangribasi ngasigi de mata asida video asi loisinjerage channel sibu nungsibiduna subscribe toksanbiyu haina ningsingjari thank you